Gopina yamna harauna hobe hobe selaklaga pau tamlamme. Horadha, nangbu kadai dalay bage. Ay, nangonda nungay ba pau ama tambigi haidana selaklibane. Mapuroy bagi khonjal tawada Radha taping imong dagi thoroklamme. Kari toro bage moy aikya. Yung may sakpagum lauri badubo. Imong yoraga ingna tamba sumayay. Hay, tapthaba yada baduna khare thuna tamning libani ne. Pause hek tamba loibaga ay amuk chatkadauri bane. Adubo kari pauno haiba. Wa kothok pidabasu mahaibiro kaidobage. Ay khogi khungangda ningthogiya thang matung inna asauba Hanumangi laisang ama sagadaure. Hariba laisang sabagi thabak asida aibu mayamgi awat apa yengsinbagi thabak ama pinabire. Khulgi thikadar Ramlal na. Is thikadar Ramlal haiba. Mado aidi kaya thajade ko. Madui mi do mina kai no yamna hainabani. Thikadar du kari torbage. Haujik Suras athokpamgi khuida mapung oiba Bihargi Phunga Wari taminarasi Hanumangi BOR. Sattapur kauba khungangi sidaida Gopi kauba Brahman amaga Radha kaubi nupi amaga matai manau lairamme. Brahman oijarabasu Gopi mabudi marausing watpana maram oiraga Brahman amagi mahi masing kaya panglamde. Aduga masigi ona tainavada Radha de Mahai masing haibini sagai zat phabi ningolne. Yumban minarakpada Radhamak oibagi yum lingbang amlibani. Gopina Brahmangi puja nungja tauba haitabana masana angam bathabak su nomjaramme. Madusu lairik laisugi mangal yaudabana magi phangpham thokpa selsingdu mahaki phatraba marup mapangsingna namthak taubiba kongaini. Adubu Gopi thamoi senge. Mangonda mi amagi minungsi dharma ningthina leiba midani. Mahaki apangba matau kaya ururaga mahaki nupi Radha thamoi laiman oiribane. Matai manau toina khatnai. Sel thumgi awat apa leiraba kanda khatnabagi maramsu Radhana haurakpa ngaktani. Khanadabasu yade. Gopina pusilakpa sel imungda sinaba konade. Radhana yumgi awatpa menkhatnanaba hotnavada leikaigi angangsing mayumda kauduna mahai masing takpi tambiribane. Matai manauna khatnaba khuding Radhana ngamme. Aroibada Radha matomta kappi. Maramdi mapuroibagi yamna samjaba matau haingam tangomjadaba ururaga kari nunggi khatnarubano hekta mapukningda khalli. Radhana sauninglibagi maramsu masini. Mapuroibana sujanomjarubagi khutsuman watna purakbadu makhoida haidriba karigino madugi pakhumda Gopina madu makhoigi dharmani mahak miga khatnaba pamde haibasini. Asigumba kaya asina Gopina nong phadok sel watna pibagi wafam haudukluba matamda mahakka thabak suminaba mahakki marup mapangsingna mahakpu yahonbiramde. Masidani Radhana prok saklibasi. Nongma Gopina harau laktuna Radhada haire. Madudi makhoigi khungang asida ningthaugi yathang matung inna Hanumangi laisang ama sagadauri. Hiram asida Thikadar Ramlal na mahakpu laisang sabagi awat apa yengsinbagi thabak ama yahonbire hairame. Maduda wakhal leibi Radhana mapuroibada hairame. Moi agyana hairibado aidi kaya natai sagadaba mande. Thikadar Ramlal hairiba misaksi minungsi thaujal watpa lairaba sinmisingi khusumal matkalli hainai hairaklamme. Maduda Gopina Radhada hairame. Radha nangsibu karino aina wafam amatang hauduklubada mathong saba paukhum amata pibide hairame. Mapuroibagi wafamdu tubat samdatuna Radhana nungsina hairame. Moi aigya mase aina hainingduna haiba natte. Nupani kharasu haisingba maphai. Hauja kayarakni. Mina adombu tuhatpiba. Masidabu nanainubina karamna yengduna layu haibano. Hoi thabaktubudi phai yaubiyu. Miwa tanaba apangba natau utpirunu haijabagi wani. Hoi ai handakti soidanaba hotnaragi. Aigi nungsibi Radha. Matai manau oinana yengnaraga momon nokminnai. Ihe Radha ai thengkhrani. Ahanba numisida
ꯊꯤꯀꯥꯗꯥꯔꯒꯤ ꯈꯣꯟꯊꯤ ꯆꯥꯕ ꯁꯣꯏꯔꯣꯏ ꯑꯩ ꯆꯠꯂꯦ ꯒꯣꯄꯤ ꯆꯠꯈ꯭ꯔꯒ ꯔꯥꯙꯥ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯁꯣꯜꯂꯦ ꯍꯦ ꯖꯒꯠ ꯄꯨꯝꯕꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ಶ್ರೀ ꯍꯅꯨꯃꯥꯟꯖꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯑꯄꯪꯕ ꯅꯅꯥꯏ ꯏꯄꯨꯔꯣꯏꯕꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡꯗ ꯈꯨꯔꯨꯝꯖꯩ ꯑꯃꯔꯣꯝꯗ ꯔꯥꯙꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯆꯨꯝꯕꯅꯤ ꯊꯤꯀꯥꯗꯥꯔ ꯔꯥꯝꯂꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯁꯦꯜꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯌꯥꯎꯗꯕ ꯃꯔꯩ ꯃꯔꯥ ꯆꯥꯎꯈ꯭ꯔꯕ ꯃꯤꯗꯥꯅꯤ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯉꯥꯜ ꯐꯪꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕు ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯕ ꯃꯇꯨꯡ ꯂꯦꯝꯅ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯒꯣꯄꯤ ꯆꯦꯟꯗꯨꯅ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯕꯛ ꯁꯨꯐꯝ ꯌꯧꯖꯔꯝꯃꯤ ꯃꯍꯥꯛꯅ ꯌꯧꯔꯛꯄꯗ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕ ꯃꯤ ꯀꯌꯥꯗꯤ ꯁꯨꯕ ꯅꯣꯝꯕ ꯍꯧꯅꯔꯝꯂꯦ ꯃꯤꯠꯀꯨꯞ ꯈꯔ ꯊꯦꯡꯈꯤꯕꯒꯤ ꯁꯥꯎꯔꯕ ꯔꯥꯝꯂꯥꯜꯅ ꯒꯣꯄꯤꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯒꯣꯄꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯖꯒꯦ ꯍꯥꯏꯔꯒ ꯑꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯕꯁꯤꯅꯗꯤ ꯅꯍꯥꯛ ꯅꯥꯇꯩ ꯀꯌꯥ ꯆꯥꯕ ꯃꯤ ꯃꯥꯟꯗꯦ ꯇꯣꯛꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯒꯣꯄꯤꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯩ ꯅꯠꯇꯦ ꯋꯥꯐꯝꯗꯨ ꯇꯥꯛꯄꯤꯒꯅꯨ ꯁꯨꯝꯗꯧꯕꯅꯤ ꯊꯤꯀꯥꯗꯥꯔ ꯁꯥꯍꯦꯕꯅ ꯑꯩꯕꯨ ꯊꯕꯛ ꯌꯥꯎꯍꯟꯕꯤꯒꯦ ꯇꯥꯛꯄꯤꯕꯗꯨꯗ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯅꯅꯥꯏ ꯑꯩꯒꯤ ꯏꯕꯦꯝꯃꯗ ꯄꯥꯎ ꯇꯝꯖꯔꯨꯕꯅꯤ ꯍꯦ ꯁꯩꯇ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯍꯟꯖꯔꯣꯏ ꯔꯥꯝꯂꯥꯜ ꯀꯔꯦꯝꯅꯔꯒ ꯅꯣꯛꯂꯝꯃꯤ ꯌꯥꯔꯦꯅꯦ ꯌꯦꯡꯗꯨꯅ ꯂꯩꯔꯅꯨ ꯅꯊꯧ ꯄꯥꯡꯊꯣꯛꯎ ꯃꯇꯨꯡꯗ ꯊꯦꯡꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯣꯄꯤ ꯃꯍꯥꯛꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯂꯒ ꯄꯤꯊ꯭ꯔꯥꯏꯅ ꯁꯥꯕ ꯑꯔꯨꯝꯕ ಶ್ರೀ ꯍꯅꯨꯃꯥꯟꯖꯤꯒꯤ ꯃꯤꯇꯝ ꯃꯨꯔꯇꯤ ꯑꯃ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯅꯝꯂꯒ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯁꯤꯟꯃꯤ ꯃꯌꯥꯝ ꯈꯨꯠ ꯁꯥ ꯆꯥꯝꯊꯣꯛꯅꯔꯤꯉꯩꯗ ꯔꯥꯝꯂꯥꯜꯅ ꯒꯣꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯒꯣꯄꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯔꯇꯤꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯂꯨꯁꯣ ꯂꯥꯏꯁꯪꯁꯤ ꯁꯥꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯊꯕꯛꯁꯤ ꯁꯤꯟꯅꯕꯒꯤ ꯃꯔꯝꯗꯤ ꯅꯍꯥꯛꯇꯤ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯅꯤ ꯃꯨꯔꯇꯤ ꯑꯁꯤ ꯅꯍꯥꯛꯅ ꯊꯝꯂꯨꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯤ ꯑꯔꯨꯝꯕ ꯃꯨꯔꯇꯤꯗꯨ ꯎꯕꯗ ꯒꯣꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯤꯀꯥꯗꯥꯔ ꯁꯥꯍꯦꯕ ꯅꯅꯥꯏ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯝꯕ ꯃꯨꯔꯇꯤꯁꯤꯕꯨ ꯏꯇꯣꯝꯇ ꯄꯨꯕꯗ ꯈꯔ ꯋꯥꯒꯗ꯭ꯔꯥ ꯈꯟꯖꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯂꯣꯏꯅꯖꯒꯦ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯅꯍꯥꯛꯅ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯣꯏꯕꯒꯤ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯃꯊꯧ ꯃꯔꯝ ꯈꯪꯂꯔꯣꯏꯅꯦ ꯍꯩ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯅꯦ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯕ ꯒꯣꯄꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯄꯨꯕꯗ ꯂꯨꯝꯂꯕ ꯃꯨꯔꯇꯤ ꯑꯗꯨ ꯋꯥꯅ ꯊꯥꯡꯒꯠꯂꯒ ꯃꯀꯣꯛꯇ ꯐꯩꯖꯥ ꯍꯥꯞꯇꯨꯅ ꯄꯨꯕ ꯍꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯎꯔꯒ ꯔꯥꯝꯂꯥꯜꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯝꯃꯤ ꯃꯇꯣꯝꯇ ꯁꯣꯜꯂꯦ ꯅꯈꯣꯏꯒꯨꯝꯕ ꯑꯄꯪꯕ ꯕꯥꯃꯣꯟꯁꯤꯗꯤ ꯑꯁꯨꯝꯅ ꯂꯥꯛꯅꯒꯗꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯟ ꯕ꯭ꯔꯥꯍꯃꯣꯟ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯍꯥꯛꯅ ꯑꯔꯨꯝꯕ ꯃꯨꯔꯇꯤꯁꯤ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯁꯦꯜ ꯇꯤꯡꯂꯔꯣꯏ ꯑꯁꯨꯝꯅ ꯔꯥꯝꯂꯥꯜꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯂꯨꯝꯈ꯭ꯔꯕ ꯃꯨꯔꯇꯤꯗꯨ ꯄꯨꯕꯗ ꯋꯥꯔꯕ ꯒꯣꯄꯤ ꯂꯐꯣꯏ ꯃꯀꯨ ꯑꯃꯗ ꯅꯦꯠꯂꯨꯕꯗꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯨꯊꯔꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ ꯃꯀꯣꯛꯇꯒꯤ ꯃꯨꯔꯇꯤꯗꯨ ꯇꯥꯔꯛꯄꯗ ꯅꯨꯡꯖꯥꯎ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯒꯣꯄꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯩꯖꯥ ꯃꯌꯥꯗ ꯅꯝꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯏꯁ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯍꯦ ꯄ꯭ꯔꯚꯨ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯂꯪꯖꯔꯤꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯒ꯭ꯌꯥꯟꯒꯤ ꯃꯁꯛ ꯑꯣꯏꯕ ꯏꯕꯨꯡꯉꯣ ꯒꯣꯄꯤꯅ ꯇꯨꯁꯤꯟꯈꯤꯕꯗꯨ ꯂꯥꯞꯇꯛꯅ ꯔꯥꯝꯂꯥꯜꯅ ꯎꯔꯝꯃꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯝꯃꯤ ꯍꯩ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯃꯍꯥꯄꯥꯄꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯅꯨꯡꯖꯥꯎꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯦꯗꯅ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯃꯜꯁꯤ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ 1000 ꯄꯤꯕꯅꯤ ꯃꯁꯤ ꯅꯍꯥꯛꯅ ꯀꯔꯝꯅ ꯁꯤꯡꯒꯗꯧꯔꯤꯕꯅꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯊꯤꯀꯥꯗꯥꯔ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯁꯣꯏꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯐꯣꯏ ꯃꯀꯨ ꯀꯌꯥ ꯊꯥꯗꯕꯤꯔꯝꯂꯦ ꯑꯔꯨꯝꯕ ꯃꯨꯔꯇꯤꯁꯤ ꯄꯨꯕꯗ ꯂꯩꯈꯥꯒꯤ ꯁꯔꯨꯛ ꯎꯍꯧꯗꯕꯅ ꯂꯐꯣꯏ ꯃꯀꯨꯗ ꯅꯥꯟꯊꯨꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ ꯔꯥꯝꯂꯥꯜ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯑꯆꯧꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯄꯦꯟꯅ ꯒꯣꯄꯤꯕꯨ ꯄꯨꯊꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯐꯥꯎꯕ ꯂꯧꯊꯣꯛꯂꯒ
mamai mamit khangdana thajillammi akoibada leiriba miyamna Ramlal bu kibana khamdokpa ngamdana kumhaigum yengnarammi leiriba miyam maraktagi haidoraklaga koyet chauna yetpa muga phigi phizolna leitinglaba wang sauraba ahal ama thoraklammi Ramlal ki makhutagi utup adu mulammi aduka hairaklammi Ramlal karino nangbu sa olabra makhut hanjaba sungamjadaba Brahman masasi nahakna sa sanda phubugum phuriba karigino mahapapi mathong maram khangdana awat apa sariba zamindar babu murkha sina kari torumlabagi haibadi adom khangbirabra karigi khangdani mahakna lafoi makuda soidana netlubadagi tusinbani murti si kaire masi natro aduga nahakna thigat kadabadi mayada lafoi sagani haibadi khanglaga makuna amotpa hundok phamdo hundok tradana lambi sorokta thadariba murkhado madu hana khufam thoktabra Zamindar gi maning mamang kaklaga hai singna hairakpa wahida Ramlal mamai nganglamme maramdi matam ayambada Ramlal lafoi sagalle sakhiba lafoi maku hundok ningba maphamda hundokpa mahaki hainabini adubu masagi asoiba kupsinduna hairaklamme oiningba ama oijasano murti thugari basi gopinani masigi mamal mahakna pidaba sukya yaro asumna makoina marai yetnaringaida Zamindar ahaldo manai kharana thabak ama lehaubadu lenglurasi haireduna kauba laklamme maramasina mahak mafamdu thadoklaga chatta yadabadagi chatkhirammi hariba khudong sabasi yenglaga Ramlal na Gopida kihanduna hairamme aina nahakpu thabak yaholle madugi mahi oina nahakna mamal yamlaba murti asi thugaibire wafamsi ining thogina kong hek yaukiba tarabadi nahak phasi tobudi soiro Gopina makhut lonaduna kapladuna khummi Thikadar saheb pumnamak aigi iralni aibu phasigi sagaidagi amukta kanbiyu karigumba aina laikhidaba thoklabadi aigi radhadi nauna lukhra oihoragani Ramlal na karemnaraga hairammi nahakna murti sumanghanba selsu leitaba adu oirabadi nang amasung nahakki loinabi nakhoi animak na punsi chupa aigi minai oigadabani masi hairamlaga sauna satkhi Matamasida thaudok adubu yenglamba mising adusu magi mayumda chanakhre Gopi matomta uphulakta khu padrak tana phamlaga masinbalda sentharakliba I taithokna phamduna lehaurammi mahakna matomta khalle aina minai oijarabasu aigi langjaruba iralni isana yajai adubu aina maram oiraga maral lejatabi aigi radhana brahmani oina mi ki minai oiba nate ai madu yengduna hingadabagi saru ai ta sijakrake masi hareduna manakta leiriba nungjaw aduda masagi maraibak adu dang yasinjaramme masinda soli Sri Hanumanji gi minglen mitkup adumaktada mahak wanthakiramme wakhal takhidre kairaba maraibak adudagi sentharakpa idana nungjaw adu pungang nganglamme asumna ahingi matam oikre Somdana Radhana mathwai wana ahing suppa mapuroi babu halakpra haiduna thangmai paiduna ngajeramme nungsasu thijeramme mahakki mapuroi bagi apangba matau mingamdaba lisat munna khangba Radhani mahak thonganda amuk thok mangonda amuk pham tawduna wana ngajeramme adubu khaurang na ngajari badudi adumak lakhidre nong nganphung torokpa mitkup aduda laimaida wanthabadagi tumthakraba Gopina akiba mang ama manglamme madudi mahakpu tathi tawoina tawbiriba Thikadar Ramlal gi phajakraba yumjawdu maina tumna sakpa uraklamme mahak khangprek khangna mangphauna duna mitkap thoraklamme aduga is kari mangno haujikidubo hairamme thangnaba mitkupta Radhabu khangning ningsinglaklamme mayumda chatnanaba honajai adubu mangam kaya sande maramdi ngarangi Thikadar Ramlal ki saifu aduna masa pumba sontharamme ayukki matamni Radhana mitlu pirang piroinana mahaki kharai thongalda leplingai laikai gi maung naha anikhak ising sokluraga Radhabu upada hairaklammi ise kari tarumlibano aigyabu khara pharabro Radha yamna ngakna khummi inaw aigyado ngarang thabak sufamdagi haujik phawba halwairaktre kari pawga tabage
ꯑꯅꯤꯁꯨꯕ ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯏꯆꯦ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯤꯕꯣꯏꯔꯦ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯕ ꯄꯥꯎꯅꯤ ꯉꯔꯥꯡꯗꯣ ꯂꯥꯏꯁꯪ ꯁꯥꯔꯤꯕ ꯃꯐꯝꯗꯨꯗ ꯏꯕꯨꯡꯉꯣ ꯕꯖꯔꯪꯒꯕꯂꯤꯒꯤ ꯃꯨꯔꯇꯤꯗꯣ ꯑꯩꯌꯥꯅ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯔꯤꯅꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯀꯥꯗꯥꯔ ꯔꯥꯝꯂꯥꯜꯅ ꯃꯈꯨꯠ ꯄꯦꯟꯅ ꯋꯥꯔꯛꯈ꯭ꯔꯦ ꯍꯥꯏ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯔꯥꯙꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯤꯛꯏ꯫ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯉꯝꯗꯦ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯎꯔꯒ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯔꯥꯙꯥ ꯅꯍꯥꯛꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯋꯥꯗꯧꯔꯤꯀꯣ ꯅꯠꯇꯦ ꯅꯁꯛ ꯅꯇꯧꯁꯨ ꯋꯥꯠꯄꯁꯨ ꯅꯠꯇꯦ ꯅꯍꯩ ꯅꯁꯤꯡꯁꯨ ꯍꯩꯔꯤꯕꯤꯅꯤ ꯀꯔꯝ ꯍꯥꯏꯅ ꯑꯄꯪ ꯈꯨꯟꯖꯥꯎ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯣ? ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯨꯝꯃꯤꯅꯦ ꯏꯆꯦ ꯔꯥꯙꯥ ꯅꯣꯏ ꯑꯩꯒ꯭ꯌꯥꯁꯦ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯆꯦ ꯔꯥꯙꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒ꯭ꯌꯥꯁꯦ ꯉꯍꯥꯟꯅ ꯈꯥꯏꯅꯔꯒ ꯏꯄꯥꯝꯗ ꯂꯩꯈ꯭ꯔꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯀꯔꯦꯝꯅꯕ ꯋꯥꯍꯩꯗꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯔꯥꯙꯥ ꯀꯞꯂꯝꯕꯗꯒꯤ ꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯏꯅꯥꯎꯁꯥ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯇꯥꯔꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯏ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯅꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯌꯦꯡꯉꯨ ꯅꯈꯣꯏꯒꯤ ꯅꯄꯨꯔꯣꯏꯕꯅ ꯀꯌꯥꯝ ꯍꯦꯟꯅ ꯐꯔꯗꯅ ꯃꯤꯒꯤ ꯅꯨꯄꯥꯒ ꯍꯨꯟꯕ ꯁꯥꯔꯤꯕꯅꯣ ꯂꯦꯡꯕꯤꯔꯣ ꯂꯩꯀꯥꯏꯒꯤ ꯄꯥꯎꯗꯝꯂꯣꯏ ꯌꯥꯆꯧꯕꯤ ꯁꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯏꯆꯦꯁꯤ ꯃꯋꯥ ꯁꯣꯅꯣ ꯆꯨꯕꯁꯦ ꯌꯥꯝꯅꯒ ꯀꯟꯈꯠꯂꯤꯅꯦ꯫ ꯍꯣ ꯌꯧꯖꯔꯦ ꯌꯧꯖꯔꯦ ꯕꯥꯃꯣꯟ ꯅꯨꯄꯤ ꯑꯉꯥꯎꯕꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯠ ꯊꯣꯛꯅꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯗꯨꯅ ꯀꯥꯏꯅꯔꯝꯃꯤ꯫ ꯔꯥꯙꯥ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯃꯐꯤ ꯇꯟꯍꯣꯡ ꯍꯣꯡꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯤꯕ ꯆꯠꯀꯦ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯣꯄꯤ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯎꯖꯕꯗ ꯔꯥꯙꯥ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏ ꯑꯩꯒ꯭ꯌꯥ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯔꯥꯙꯥꯅ ꯍꯪꯂꯤꯕꯗꯨ ꯒꯣꯄꯤ ꯈꯪꯂꯝꯃꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯜꯗꯒꯤ ꯃꯤꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯥꯙꯥꯅ ꯊꯣꯔꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯖꯃꯤꯟꯗꯥꯔ ꯑꯍꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯙꯥꯕꯨ ꯎꯕꯗ ꯏꯕꯦꯝꯃ ꯒꯣꯄꯤꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯥꯙꯥꯗꯤ ꯃꯄꯨꯛꯅꯤꯡꯗ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯅꯣꯂꯨꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯏ ꯂꯩꯌꯦ ꯀꯧꯊꯣꯛꯆꯔꯛꯀꯦ ꯐꯤꯗꯥ ꯑꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯖꯃꯤꯟꯗꯥꯔ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯒꯣꯄꯤꯁꯨ ꯊꯣꯔꯛꯇꯨꯅ ꯖꯃꯤꯟꯗꯥꯔꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯔꯥ? ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯃꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤ ꯑꯣꯏꯔꯝꯅꯤ? ꯃꯁꯤꯒꯤ ꯔꯥꯝꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯦꯜ ꯈꯔ ꯄꯥꯏꯕꯒꯤ ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯗꯧꯔꯤꯕꯅꯤ꯫ ꯒꯣꯄꯤꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯖꯃꯤꯟꯗꯥꯔ ꯄꯥꯕꯨꯡ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯂꯕ ꯏꯕꯨꯡꯉꯣꯒꯤ ꯃꯨꯔꯇꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯁꯤꯡꯒꯗꯒꯦ? ꯅꯆꯥꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ꯫ ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯔꯨꯅꯨ ꯑꯩꯅ ꯇꯥꯏꯅꯒꯅꯤ꯫ ꯃꯊꯤꯕꯣꯡ ꯆꯥꯔꯒ ꯈꯨꯌꯥꯂꯨꯐꯝ ꯃꯊꯣꯡ ꯈꯪꯗꯅ ꯑꯃꯣꯠꯄ ꯍꯨꯟꯗꯣꯛꯂꯒ ꯃꯁꯥꯒꯤ ꯃꯔꯥꯜ ꯂꯩꯇꯕꯒꯨꯝ ꯂꯥꯎ ꯈꯣꯡꯂꯤꯅꯦ꯫ ꯑꯩꯅꯁꯨ ꯈꯨꯡꯒꯪꯒꯤ ꯃꯆꯤꯟ ꯆꯠꯄꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ꯫ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯋꯥꯐꯝ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥꯗꯣ? ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯔꯥꯞꯄꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯆꯠꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯔꯥꯝꯂꯥꯜꯒꯤ ꯃꯌꯨꯝ ꯌꯨꯝꯖꯥꯎꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕꯗ ꯒꯣꯄꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯒꯣꯄꯤꯅ ꯌꯨꯝ ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯎꯔꯝꯃꯤ ꯍꯥꯏꯅ ꯌꯥꯝꯅ ꯆꯝꯅ ꯖꯃꯤꯟꯗꯥꯔ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯃꯤꯟꯗꯥꯔ ꯑꯍꯜꯗꯤ ꯅꯣꯛꯂꯒ ꯅꯍꯥꯛꯀꯤ ꯃꯪ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤꯅꯦ ꯒꯣꯄꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯆꯝ ꯆꯝꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯖꯕꯗꯨ ꯔꯥꯝꯂꯥꯜꯒꯤ ꯇꯨꯡꯏꯟꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯔꯥꯝꯂꯥꯜꯗ ꯁꯃꯊꯣꯟ ꯍꯥꯞꯇꯨꯅ ꯄꯥꯎ ꯇꯝꯂꯕꯗ ꯔꯥꯝꯂꯥꯜ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯏꯌꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯅꯍꯥꯛ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯍꯥꯏ ꯒꯣꯄꯤ ꯍꯥꯏꯕ ꯆꯦꯡꯖꯪꯕ ꯅꯍꯥꯛꯅ ꯁꯣꯟꯊꯁꯅꯔꯒ ꯅꯌꯨꯝꯗ ꯆꯪꯗꯗꯅ ꯂꯝꯍꯥꯡꯗ ꯂꯩꯍꯧꯔꯤꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯟꯊꯔꯔꯣꯏ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯃꯨꯔꯇꯤꯁꯨ ꯊꯨꯒꯥꯏꯕ ꯌꯨꯝ ꯃꯩꯁꯨ ꯊꯥꯔꯝꯕꯒꯤ ꯄꯥꯎꯗꯝ ꯅꯤꯡꯊꯧꯗ ꯋꯥꯀꯠꯀꯅꯤ꯫
nathwaidu kanana kanba ngambra yenge. Gopina yamna ngakna hairamme. Thikadar babu, aina soibadagi murti kaiki. Masida aihak chenjero. Aduga adomgi yum mai thai kaina pauthok piriba asibu karamna iral thangjin biribano. Tasengna ngarang aina lamhangda wakhal tadana tumlingaida. Aigi mangda adomgi yum mai sakpa urammi haina. Zamindar amasung radhada haijabatani. Adomgi yumdo mai thabagi itik lejade. Radha su thoraktuna mapuroibana hairiba wa adu asumbani haina haijaramme. Makoi masel khon kankan arakpadagi laikagi mising laktuna khamdoknaramme. Ramlal sauna mayumda hankraba matung laman khumningbagi wakhalna tapthaba ngamkhidre. Numit adugi numidang Gopi na ngaihak pothaki haiduna mayumda tumlingaida mahaki mayum mai saklamme. Madu ubada kibana hauna lauramme. Radhana kaidorabage haiduna masanomduna hongdoklamme. Gopi na hairamme. Radha haujik aigi mangda aikhogi yumsi maina tumna saklamme. Aduna karigumba khara thokpa yai. Aduna salasi haiduna Radhagi makut paiduna mapalda senthoraklamme. Tasengnamak Gopi gi yum mai thananaba mapalda mahum paiduna Ramlal leptuna leirammi. Madu ubada Radhana kana leibage Ramlal na yum mai thagadaure haiduna laikai tananaba lauramme. Laikai senthoknaraktuna Ramlal bu pharamme. Asumna makhoi anigi ningai sangdanabasi toina thoklani haiduna Ramlal amasung Gopi bu ningthogi konungda puthoklamme. Ramlal misang sangga leiba mini tawthorakpa haidorakpa ningthongna thajaramme. Gopi hariba nupa asi Hanumangi murti su thugaiba mahaki mayumbusu mai thaba ngamba yamna phataba mini chairak pibiyu Maharaj haiduna wakatlamme. Ningthongna su Gopi gi marol hangbada Gopi na thokiba thodok pumnamak tamjaramme. Adum oiduna su Gopi gi pakhum asi prama leitaba mina thajaroidaba mangda uba kaina haibasi ningthongna thajadraduna Gopi bu kaisum sangda thamnanaba yathang lauthoklamme. Ramlal di harauna mayumda hanki. Gopi kapna kaisum sangda leiba taki. Mahakna kaisum sangda ngaihak pothanaba tumtharamme. Mitkup asida uraklamme. Ningthogdu hu hapa hai mahi thaktuna siramme. Gopi khangprek khangna lauduna hogalaklamme. Matam asida kaisum sang panariba ningthogi lanmi amana hairamme. Hai, tumina leiba yadro. Lau khongliba karigino. Nayang lianduda lisaina kanba pambra. Mahaki wafam aduda Gopi na hairamme. He ningthogi manai angamba. Nanai aina laujaribadu. Haujik aigi khomlen manglanda. Ining thogbo kanagumba miyoi amana hu haplaba hai mahi pithaktuna siramme. Yarabadi ining thogbo ngasise karigumba mahi amata thaktanaba haibiyu. Hai, angauba. Kadaidagi soirolno nangna haribadubo. Ningthogi konungdabu noi napa laklaga hu hapkadro. Tumina tumu. Mathangi numitni Gopi bu ningthongna kawi haiduna manai aduna kawraklamme. Gopi na ningthaubu uzavada iningthau kari takpigadabano hangjaramme. Ningthongna hairamme. Gopi, nahakna aibu kanagumba amatana karigumba mahi ama pithakpada thakpigano haribasi karigino. Gopi na yamna kijana mahaki mamangda ukhibadu hairaklamme. Matamasida ningthau phak nokthoraklamme aduga hairamme. Gopi, nangsi angauba mini sumbra. Aduna nahak angauba gi leifamda thamba taredo. Gopi pakhatlamme adubu mitkup aduda ningthauna hogalaklaga Gopi bu nungsina kolamme aduga hairamme. Chummi Gopi, nahakna aibu amuk hanna pokpire. Nahaki mangdo aigi inai lanmi amana lona pau tharaklamme. Aina su thajaramde. Adubu tanja asida nahaki ibema Radha laktuna ipuroibabu thadokpiyu. Aigi ipuroibagi mamangdi thuklagadaba khudongthiba mangjaunana khangbani hairambadagi aisu wakhal khantaramme. Aigi mabuk phatraba senapatina aigi ningthau khubam munnaba hotnavada aigi thaknanaba sangomda hu hapsinduna aigi sakthongbi inaida piraklamme. Aina sangomdu thakke tawrakpa matamda nahaki wafam ningsinglakpadagi haudong amada hana pithakkibani. Khudakta haudongdo leimaida siduna tukhi. Maramasina
Launam lang asida senariba senapati amadi mahaki miyoi khara hayengsi phasi taunanaba yathang lauthokre. Ningthaugi wafam tarubada gopi ki maithongda harauba phauraklamme. Ningthongna makha taraklamme. Ibunga gopi nahaksi asamba minate. Ningthau aina haujikti khangle. Sri Bajrangabali Hanumangi Bardhan Phanglaba Asengba Brahman ne. Nahakna aigi sana konungda lengbirakpa. Mafam asisu asengba mafam oiredo. Aduna ngasidagi hauraga nahakpu konungi roton haplabani. Laibaki yaifa thaurangda nahaksu saruk yahangani. Aduga amaromda nahakpu naral siriba Thikada Ramlalbu sanagi selyek lising ama wakong sel pinanaba yathang pikrabani. Matau asum tauna lanjadaba lairaba Brahman gopi konungi roton pham paiduna matai manau wata padana nunga yaifana pankiramme. Wari sinungai biragadi like tobiramu comment tobiramu amadi channel asida nauna sangbirakko eragadi subscribe tobiramu. Thaina mamangaida leibak amata matai manau ama leirammi. Makhoi anisi pakhang leisabi oiringaidagi hauna yamna nungsinnarammi. Launa leinaduna mayum panminnaraba phawbadasu makhoi ki hanagi nungsinajaba sanajabadu ikai kairamde. Makhoi anina yamna nungsi sanana leiminnabasida auba singna kalak kanjauba yaudabasu natte. Matai manau asigi leiminnariba maong matausida kalakpadagi karam tauraga thugai sige khalammi. Akonbada upayama phangle higaiwa thajinge khalle higaiwa tauraklammi. Masigi matungni nongma nupa asina matomta leiringai matamda magi leikai ki kalak sauba maruptu laklammi aduga hairammi. Itaw nangsi pisak piklingaidagi tinarakpa nungsi khraba marupnido. Aduna matam leiba khibikta Nangi aphabata khallaga leiribani aise. Aina ngasi nangonda haidoriba wase nangi phanabane. Adubu atai kana amathati tahanba yade ko. Nangbu sectionanaba haibani. Kainoni wadi atai natte. Nanga nuksi sanana laiminaribi ibema isalnupise. Nangdi khangdi malene. Hingsabi ne. Nangbu nongmadi soidanamak sakhigadaurini. Boy Nangna tumlingaida ahingda nananggandaka hanna nalakani aduga ayuk nungthilgi matamdagasu nangonda munna yinglakani adum tawrabadi hingsabigi nungsit kanglabani nangbu soidanamak sadawrabani. Magi marupki wasita nupadu thajare maramaduna magi nupibu singnaba hauraklammi. Atopa numit amada mi atay leitaba tanja saba matam yinglaga kalak sauba nupa asina marupki nupi aduga unarammi aduga higaiwa thajillammi. Yengoy ibema nangbu ibungna hek pokminaba isanmakni khalibanido. Adubu onthokpa haibaduni nangse naraibakti thikredako. Nangdi khangliroi nangi napuroiba aigi itause aiga pisak piklingaidagi tinarakpa marupnido. Awa nungaida tatana loinaraklibani. Aduna magi Arun atup pumnamag ay khangi. Aina haidoribase mingwondadi haidukanuko nangbu nusibadagi manghaningdabadagi haibani. Se aigi marup nangi nupase mamay panbani hingsabani ne. Nangna thajadagana nongma tumlingai kanda nalaga yengo. Mana mamay hek tekalaklabadi nangbu soidana sadawrabani. Aduna nang seksina laigadawbani ko. Aduga ngasi nongmanini sida nangbu munna hek yengani. Adum tawrabadi soidrehe ibema mamay palaklabani. Hingsaba olaklabani ko. Asumna hairamlaga kalak sauba nupadu hankre. Mana hairambawa asida nupidudi magi nupadu sanana tinajarakpadu yeknabadawna khankre. Kibana loire. Nupa adusu mayumta hanjilakpa chak saba matam pumnamakta magi nupida sagadawbagum hek yengi. Magi nupi adusu nupa aduda adum haina yengi. Laikai nupa na hairamba wadu
ꯃꯈꯣꯏ ꯑꯅꯤ ꯇꯠꯇꯅ ꯅꯤꯡꯁꯤꯡꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯅ ꯊꯥꯔꯝꯕ ꯍꯤꯒꯥꯏꯋꯥꯒꯤ ꯃꯟꯇ꯭ꯔꯅ ꯃꯈꯣꯏ ꯑꯅꯤꯗ ꯆꯞ ꯆꯥꯅ ꯄꯥꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯤꯕꯨ ꯃꯃꯩ ꯄꯥꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯅꯪꯒꯟꯗ ꯍꯦꯛ ꯃꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯐꯤꯡ ꯑꯐꯥꯏꯑꯣꯏ ꯀꯔꯤꯑꯣꯏ ꯃꯤꯠꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯅꯪꯒꯟꯗ ꯍꯦꯛ ꯅꯥꯜꯂꯝꯕ ꯑꯗꯨꯗ ꯑꯩꯒꯤ ꯏꯇꯥꯎꯅ ꯍꯥꯏꯔꯝꯕꯗꯨ ꯁꯣꯏꯗꯦꯗꯅ, ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛ ꯆꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯈꯪꯂꯥꯎ ꯑꯃꯨꯛꯇꯪ ꯂꯥꯎꯕꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯐꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯁꯨ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯀꯔꯤ ꯇꯧꯔꯦ ꯍꯪꯕ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕꯁꯤꯡꯗꯨ ꯉꯝꯅ ꯍꯥꯏꯗꯣꯛꯅꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯈꯥꯏꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯂꯛ ꯆꯥꯎꯕ ꯃꯤ ꯑꯃꯅ ꯍꯤꯒꯥꯏꯋꯥ ꯊꯥꯖꯤꯜꯂꯝꯕꯗꯒꯤ ꯇꯤꯟꯅꯕ ꯌꯥꯗꯅ ꯀꯥꯏꯅꯈꯤ꯫ ꯀꯂꯛ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯗꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯦꯡꯕ ꯉꯝꯗꯦ, ꯃꯤꯒꯤ ꯀꯥꯏꯅꯕꯇ ꯁꯤꯟꯕꯅ ꯃꯁꯤꯟ ꯑꯣꯏ꯫